पाउजरी युम्फम ओइबा मरुइबा पाउ खराब जे तौजरी खांगापुक एसीदा बीजेपी सारंबा कांग्रेस की लालोक मापान थोरकले बीजेपी खांगापुक मंडल गमरी लेनदे प्रेसिडेंट खांगापुक एसीदा कांग्रेस की मरमदा लेबा बीजेपी सारंबा म्यूसिना एसी असदा बीजेपी की सत मांगनाबा बीजेपी की यूनिटी थुगाइना दबा खोनारिबा सिंह आवजिकति तमना तमना मापान थोक पाउरकले मासिदगी एकोइ सेक्शन मिनसी हाइना बीजेपी खांगापुक मंडल की प्रेसिडेंट एल तोंबा खमना पांगदोरकले ngasi BJP Khangabok Mandal ke office ta paumi sing unaba amada mandal asigi president tombana hai ngarang esi asigi manung channel ba uyal wangwel ke mafam amada BJP thadok tuna Congress na mioi khara sanglakre aine esi asigi MLA Okram Surja Kumar okhiba adu BJP Khangabok Mandal ka mari amada leite masa khangde Congress ki marum da leiba BJP sasinaba mioi singne mase miyam na hanatagi khangraba Congress ki mioi ngaktani Congress ta yaurakle harba BJP OBC Morja Khangabok मंडल के प्रेसिडेंट हाइबा थियाम कुमार अमसुंग वाइस प्रेसिडेंट हाइबा मायांगलंबम इबोमचा अरबा म्यूसिंग असे कांग्रेस के मरमदा लेबा म्यूई ngaktane मंडल द मसा खंगदे हारदुना एकोइना मसा खंगलिबदी बीजेपी ओबीसी मोर्चा खंगबोक मंडल की हाउजिक प्रेसिडेंट ओरबा ए श्यामो असी कक्तनी आइके पामी सिंगौनबा अदुदा ओबीसी मोर्चा बीजेपी खंगबोक मंडल की प्रेसिडेंट एल श्यामो मोर्चा से के सेक्रेटरी एम नेहरू अमदी मंडल असे की मरोइबा member sing jut sing susarwiya ke nagalamrom da congress ta gi miui khomputra matoi toklaga MLA Radhesyam da sawat kre hairog assembly constituency gi MLA Dr. Thoksom Radhesyam na aten ba matam da ACC da paikhaliba chakhotharang ki thabak sing asida apen ba pokpaga loinana MLA Radhesyam da thajaba thamduna ngasi AC asigi manung chanba 33/2 kakmayai 33/4 Petra amasung 33/7 salungpham dagi hana कांग्रेस पार्टी द भोट पिरंबा पुन्ना मियोई हुमपुत्रा मथoi बीजेपी द जाउसिलका MLA Radhesyam सागुटख्रे नाउना बीजेपी द जाउरक लबसिंग अदु बाराउते हमना ओपके थरम पांगथोखिबा दुदा MLA Radhesyam ना मियामना मंगोदा थाजबा थमलिबा असिकी क्रेडिट आइरोक एसी असिकी बीजेपी के वर्कर खुदिमक द पीखे वर्कर सिना कन होना बिबा अदुना एसी असिकी मियाम द लेंगा के स्कीम के जहन बदगे बीजेपी द मदि MLA द हिना थाजबा थमलपनि आइगे MLA na nang napaikat kada ba sakot thorang ki thabak kya su law thoke paikat kada ba thabak sing ki manung da wangjing dagi salung pham phawraga ningel tab lambi ase athuwa matam da koilas tharagani ane su law thoke hairo khul gi lairak jangkhai gani pan koilas loina tharagani hairo ki mafam ani amasu sekhong sengmai da high mast lighting pola babam khilagani ane su phangdoke aigoi masel nungsina na amaga ta thok ta sin tawna na hairo e sida education की लमदब ओरो साना खोनब कला संस्कृति सिंह इरम खुदिंग मसंग नाइब मियोई क्या थोरक नदब होने मिनसी आनसु अपील तौखे मांगना मखाताना हाइरो एसी ममंग द MLA ओइरम बसिंगना हन्ना यंगबिरम दबदगी अवाट अप लाइथत लाइरन बेक थन लाइब एसीने गवर्नमेंट मियाम की दमक पीथरप स्कीम क्या की कानब सिंह एसी असिदा मिनिस्टर बोरम लब हानकी MLA न मियोई खुजोक खराद अदुम फंगलग लेरमे असेंब बेनिफिशियरी सिंह द अमत यवलमदे ओल्ड एज पेंशन फाउबा मौना लाइसाबी द पीरग लेरमे असगुम मियाम की अवाट पकया असि उरुबदगी अमुक्तंग दि मेखत के हाइबगी पांडम द मिखल थेंगना खिबने हाउजिसो मियाम की थौजाल दगी मिखल माइ पाक्तन एसी एसी की मियाम की थवल तौखिगनी आइके ngasi ge okpagi thoram aduda BJP हाइरोक मंडल की प्रेसिडेंट TI सौरजित जिला परिषद मेंबर टी नुंगसी अमदि पोलिंग की थौपु बसिंग सुसार याके अतोप पाउ अमदना कुमार की अवाबद मथिंग पांखरे मसारुपा क्लास 10 फाउबा लेमना मही तमहनगदौरे सही मरी मोकी ममांगदगी अवट का खत पंगम खिद्रबा सुगनु 1 नंबर 1 खौबुक तलैबा संगांगबम कुमार अपोकपा CIS केस हो अमदे CISO पूर्णिमा सिगी अवाबद खरदु वरबसु मथिंग वनरबा पांदमदा सुगनु विजडम क्लब ना सेल की मथिंग पांखरे आइरे इमुंग असिदा कुमार खक्त नतना अपोक पि ममासु अजमा पैसन ओइबने मुंग असे हाइनगा लेतना अवाबा मयुंगनरे सुगनु विजडम क्लब के एक्टिव मेंबर्स ओरिबा एम गंगा एकेडमी सुगनु की सेक्रेटरी मोइरांग थेम रॉबिन्सन सु अवाब तारिबा कुमार की इमुंग तमतेंग पांगबा ओइना महा की मसानुपा संगांगबम ऋषिकांत ना हौजिक एम गंगा एकेडमी स्कूल द क्लास 6 तमलिबसे क्लास 10 फाउबा एडमिशन फी अमदि ट्यूशन फी अमत लौदना लेमना मही तमहलगनी हादु सुफंगदोगे विजडम क्लब अमदि मोइरांग थेम रॉबिन्सन की थौदो अतुब अपेन बफंगदो लदना कुमार के इमुंग बनुंग थागत बफंगदोखि लोइनर कोविड-19 अवाब मयुकनरिबा Jaraga isabu mahi tafanba ngamlaroi aina nongdangba poklambu ngasi wakal yang thoge Manipur da thengri badalta beren jamna sathi mi pairingai oite lenga da thengna ba sem sare section badi le payade
Chief Minister Lenga ki Health Department ki charge puri Chief Minister N Biren Manipur Assembly da aikre sahi se ki April tha da COVID-19 laisara si sa da kuntra manga da ram badage sahi se ma ki me tha da ani suba COVID wave asi angak pa phang ne hengalake Delta variant or badagi jamna sandokan pa laisara ma ke Masih tiang na ba sem sare mi pai dingai oide section badile pa yade wafa masi ngasi dagi kun mathoi suba Manipur ngasi dagi tara mathoi suba Manipur Legislative Assembly ki tara gom doi suba nongju mi phang gi awban mit ke ayu ki mi pham da Congress ke MLA ke megason than lenga ki COVID management ki patang da calling motion gi paukum da minister na assembly da phang do ke bane Chief Minister makha tara dun ai ki bada COVID-19 ki adi suba Delta variant asi jamna sathi Hospital da purak COVID ada ba yang masagi oxygen level jamna nem na purak pamade masagi ana ba leibana ayam bane masih kan ba si thok tan ba isa da hek ngai ta ba leira ba kudak ta doctor tana tun hidak chabiyo manak nak ba hospital da layeng na ba tau ba loina na vaccine kap thok biyo vaccine kap da leiki da ba khara yaw ki ba thijeli COVID-19 ki matang da lenga na lokali ba tabak miyam da white paper oina saliba session asi ki manu da pudo kane nagna oxygen plant singi district jawna samkale Prime Minister Kiartaki oxygen plant Jenims Rims District Hospital sing the Thamle. How's you pop the Sada Humpogi Chang the vaccine caple, missing black Tariat vaccine cap wale. Atomatum the vaccine cap Kitabak Lagane. Chief Minister Makata Raduna COVID-19 and Mama Palai Kitraba Anghang Sing Dongmagi Suraga Sab Auto, Ben driver, Katel Pumbis in the Batang Pang the Batabak locale. Atomatum the Harba beneficiary when a Kalabasing da Lopalising Manga Peak at Abadu, Hanbo and Lopalising and Isabanga. Lising ani jamanga pina dapat orang lain aire. Assam Police na Manipur daki lakpat truck amadagi lupa crore mari makai amadi sel oina lupa lak manga lising kontraga taruk fare. Assam Police na akang dapat pau amapang badagi asat awok sing cek tau bada Manipur daki lakpat truck amadagi lupa crore mari makai rungi heroin ka corner driver amadi handyman fare. Assam Police ki crime branch amadi police na haripat truck sing adu national highway ke Guwahati amadi Meghalaya ki lona ba Sora wakta kamla ka thiba humba ki tabak sa tabada heroin singa to phaki bane heroin singa to truck adu ki engine ki makha thang manung da hapla ka puram bada ki recover taw ki bane masida natana sel wena sulupa lakh manga lising kuntra ka taru su phangle aire Bharaba truck driver amadi handyman ani adu makha ta pawang pawang gi damak Assam Police la sinakre hariba heroin adu Manipur dagi Guwahati jawraga atei tongan ba mafam sing da thaki ga bane aire Assam Police ki DG na phongdo khibada sathaki ba red adu crime branch amadi police ke Asoba mai pakpani aikre Added College Oza Singh amadi staff singh sahi eri makharam talab bitana thambire principal leitraba Royal Academy of Law oinam da lenga ki atuba miang chanbio Manipur lenga na gasi de quality education purangna da balai jabi thadun honari amade education policy mafung phana chanhalagani haiduna school amadi college sing de awareness program kaya pangtokle atuba lori badi Imphal mayon da leiba lenga ki bhai loisang khara farag government ge assignment education mafung phana paikhalle aibadi yaroi Housing Legang na Lega ke college amadi added college ani ki marak Lega na khen pa biang yang biduna added college ge Oza Singh amadi staff sing sahi ani makharong ki talab bibida na thambere Masigi mathak ta oinam da leiriba Royal Academy of Law College principal hafidan leiriba ase Lenga ki atu pa biang changbiu ana Royal Academy of Law oinam ki mahiroi am oiriba oinam Hemanta Singh na press da thoraba serola mana aire Serola sana hai lebak thibadi Imphal dagi haido ki bada college school sing pibam karam tawri haibadu Lega na mamutani yang sinba kamdriba asine Maduna lenga mamutani yang sinbagi tangai fadaba leire Maduna tana matam gi jana ba thausil thorang khara pai khalaga quality education amadi new education policy mabung phana chanhan bangam gari habasi thaja bangam de asigumbagi thorang asidi education department ki table ta tadun leigani aire Cherolas na hi naga libadi added college ge oja sing amadi staff sing sahi ani makhairong ki talap pithok tana thamba habasi angakwa phawe education boy segment gi manung da chalhan badu ikai pa phawe loina quality education purakpati laira dan maning alatna pamaram oigani aire hena thawai nuai tribadi lenga ki college amadi added college ani ki marak lenga na khena pamiang yang biriba ase asomba thawong nate lenga ki college oja sing ki talapti tha gi tere suba pension handuna pire somdra tare suba pe di laira dan manga suba pe khak tang phangjeri added college ke oja sing amade staff sing ki talap sahi ani makharum nam sinduna thambire madura government added college sing na wakat pham laitraba amadi changjambam bibitraba amagumna Inthok tuna thambiri basi somde aire Cherola sina hai COVID-19 na maram oidan online class tawtuna mahiroi sing ponsi mangdara ba hona kadaba asida Housing Royal Academy of Law oina asigi principal amadi JB su laitaba na maram oiduna aduki matik awabu oire hair authority na ataba matamda UGC gi RR matungina oja amabo
college asigi principal oina hafinanaba honabiyo loinana jibi su rule aba piraba adugi matungina sembiyo masigi wonna tainabada mari leina department gi maiketi gi thaba paikhalakta tarabadi mahiroi sing amade locality sing na khangdon leiba ngamloi loina paikhalakli thaba aduge mayukta lebakani habasu phongdorakle hauki bapung kunmari da mioi chahum bodra ni thoi positive oike taret laikhide hauki bapung kunmari asna mioi lisingom charuk ni fugani thoi covid-19 test tawada mioi chahum bodra ni thoi nauna covid-19 positive oire mioi taret na laikana pangam da laikhidre aina manipur lenga ki health department gi report na aire report asigi matungina hauki bapung kunmari asna positive oigi pasing adu dibesnopur da tara sandel da ama sesipur da ni fuga taret Impal East Humpudra Mari Impal West Sama Kuntraga Mathoi Ziribam da Ani Kaching da Taraga Mathoi Kamjong da Kuntra Kangpok da Ani Perjul da Ani Senapati da Taraga Humdoi Tamenglong da Mapal Thawal da Taraga Tarit Ukrul da Kulhumdoi ne Laiki de Basinga du de Bestopur da Hum Impal East da Ama Impal West da Ani Thawal da Amane Laiki de Basinga si Tharaga Pun Laiki de Bambasing Lising Magasadet Kuntraga Mapan Sokre Manipur Goin Apun Confirm case Lagamaga Lising Tara Sani Taraga Mga Yokre Maha tarakpa atopa pau amadana athing bathamle haribadu chanaba yaroi club ngarang nungthil amasung asi ayuki pau se singda masaki jurisdiction chu thataba registered body su oitraba singa ideal club progressive youth club amadi singa market committee ni haijaba kharana athing bathamle haina phangdor khiba adu chanaba yaroi daba yimpham jawdabani aina singa makhalaikai welfare club na thatorakpa cherhol amada phangdorakle serorasna hai singa makhalaikai tileiba background amadi market sariba mafam basi singa makhalaikai welfare club na konba mafam da leibane hariba mafam singa sida SMWC ki ayaba yaudna atopa construction amata tawba yaroi masagi jurisdiction da laitaba masagi oijabata thiba mi kharan aranba pau sandoktuna laikai asigi ingchik pa thugai na bokhodarakli ba asi khudak da lepkadabane makha tana laikai asigi ingchik pa thugai na bokhodarakla badi maduda thokpa phaphatta ki thaudak masa masa na pujagadabani aire arweda content sing asigi maroi ba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yengbiri punamak pathagajari channel asina tomda kanarabadi subscribe tawbidribesina subscribe tawbiramo loinana like and share tawbusu kawbiganu punamak po amukha hana thagajari